Russia Ukraine gi Nongpok Thangba Liberate Toukhraba Kherson region da Akanba Maongda attack chathakre Russian force na Ukraine gi kha thangba da laidiba Liberate Toukhraba Kherson region da Akanba Maongda attack chathakre haina official report amagi matung ina phongdok le Ukraine gi military na phongdok khibada laibak asigi Nongpok Thangba region da laiba front line da Russia gi lanmi sing na Akanba Maongda attack chathakre ngaranga yuk anganba matamdagi hauraga Russia na Kherson region da laidiba civilian sing the target tawraduna yamlaba rocket launcher system naduna missile contract humdoi kaptuna attack tawkhre haina Ukraine armed force ki general staff na phongdok le Russia na di civilian sing the target tawi haibagi wafam adu yamna kanna yaningda ba utkhre Ukrainian sing na khudum chaliba Bakhmut city gi akoibada Akanba Maongda khut thokna bage thokdok sing chathare masina maram oiraga Donetsk province ki manung chana leiriba lamdam gi saruk asi paksan na mang tak le Ukraine gi lanmi sing na su Russia gi offensive line lansilaga changsin na bahona re ngaranga yuk angan ba matamda Ukraine gi mafam kaya amada air raid chatharak page siren khongbagi makhol ta khe Ukrainian social media na pikhiba report ta hairiba na Russia gi Belarus ta leriba lan gi plane sing paikhlakraba matungda attack chatharakani khanbadagi maruwaina Ukraine da paksan na mikup na sing na laikhiba nei Marak asida Britain gi Defense Ministry gi maikay gi phongdok kibada Ukraine da oiragliba military gi situation ase nahona na update tawrakibada Russia gi lanmi sing na Crimea section front line da maruina henba lanmi thomjilakpa yai haina pana re Crimea section gi front line ase Russia gi oina so logistical gi oina yamna maru oiba de loina na handakta Ukraine gi lanmi sing na nongchup thangba maikay da changsilakraba matungda khudong thiningai oiba phiba masi lakhibane Tha taramathoi rom chumna changsilaklaba Ukraine gi lan loisinanabagi damakta wari sanabagi wafam leitre Ukraine gi President Volodymyr Zelensky nasu santi gi wari sananabagi damakta maruoiba wafam tara hogdorokre Ukraine gi maikay hogdorokiba point tara adude Ukraine gi territorial integrity ikai khumnaba amade Ukraine da laidiba Russia gi lanmi sing handokpani haire Russia gi President Vladimir Putin na nongmaijing numita phongdokiba wafam amanda Maongda negotiation taunabagi damakta de thonglauna hangdoktuna thamle adubu mahaki tamadugi matungin na wari sanagadabani haibagi wafam thamle President Putin na thamliba wafam sing adugi manungda Ukraine gi Luhansk Donetsk Kherson amade Zaporizhia si Ukraine gi oina mangkhraba lamamani haibadu yajagadabani haibagi wafam thamle hairiba lamdam mari ase punsilaga Ukraine gi territory gi saruk manga thokpagi ama chawribane Haujik Ukraine gi front line da oidiba phibam ase ahongba leite adubu yaknaba singi maikay dage pressure pibagi changdi hengalakli haina Ukraine gi military analyst Oleha Jadanov na phongdok le Jadanov na haikibada Russia na armor vehicle ama di tank sing deploy tawkibadage khut thokna bagi thokdok sing ase amuka hena kansilak le Russian force na hokiba thada Kherson city ase thadoktuna thamlam khibane haidiba city ase Ukraine gi oina de lan asida khwaidagi maruoiba mafam ama haibadu oire Kherson region ase maite Danipor river gi machin thangba sarukta lai loina na Russia na annex tawkhraba Crimea gi gate ama oina su sub tawre loina na strategical gi oina yamna maruoiba mafam ama nei Kherson gi residents sing na su city ase Liberate tawna bohona bada harau ba phongkhe adubu Russia na nongpok thangba Danipor river dagi bomb top kapsilakhiba na maram oiraga city ase da leiriba miyoi sing na mipai ba pok le Masina maram oiraga Kherson da leriba miyoi kaya amade lanjena khravane Russia gi lanmi sing na Kherson da leriba hospital amada bomb top kapsinduna attack tawki haina Zelensky gi Deputy Chief of Staff Kirlo Taimon sengdok le Ukraine da sathariba lan criticize tawbagi damakta Putin na poisoner in chief mafam lokthokre Ukraine da sathariba lan se criticize tawbagi damakta Russia da leriba Research Institute NII2 FSBG in charge Colonel General Edward Charnov Bolshev mafam lokthokre haina official report amagi matungin na phongdok le Vladimir Putin ge secret lab ki head oiriba miyoi ase Ukraine da sathariba lan asigi matangda criticize tawba madde wang kaya hanglakhiba madde warasi criticize tawbagi damaktani haina official report amagi matungin na phongdok le Colonel General Edward Charnov Bolshev ase Navalny bu Na pezen Novichok poison pizza khibada chenariba maruoiba miyoi ne Navalny Putin gi yangnaba su oiriba ne Edward Charnov
ꯕꯣꯜꯁꯦꯞ ꯑꯁꯤ ꯌꯨꯀ꯭ꯔꯦꯟꯗ ꯃꯤꯂꯤꯇꯔꯤ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕ ꯍꯧꯈꯤꯕ ꯃꯇꯝꯗ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯎꯠꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛ 7ꯁꯨꯕ FSB ꯁꯦꯟꯇꯔ, FSB ꯁ꯭ꯄꯦꯁꯤꯑꯦꯜ ꯏꯀ꯭ꯋꯤꯞꯃꯦꯟꯠ ꯁꯦꯟꯇꯔ ꯑꯃꯗꯤ MSB ꯀꯝꯃꯨꯅꯤꯀꯦꯁꯟ ꯗꯥꯏꯔꯦꯛꯇꯣꯔꯦꯠꯀꯤ ꯆꯥꯔꯖ ꯄꯨꯔꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯀ꯭ꯔꯦꯝꯂꯤꯟꯅ ꯗꯥꯇꯥꯕꯦꯁ ꯀꯌꯥ ꯂꯤꯛ ꯑꯣꯏ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯤ꯫ ꯖꯔꯅꯦꯂꯤꯁꯁꯤꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯔꯤꯄꯣꯔꯠ ꯀꯌꯥ ꯑꯃ ꯐꯣꯡꯗꯣꯛꯏ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯊꯝꯂꯦ꯫ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯏꯗꯋꯥꯔꯗꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯁꯛ ꯂꯧꯈꯤꯕ ꯃꯇꯝꯗ ꯂꯤꯛ ꯑꯣꯏꯒꯗꯕ ꯆꯦꯅꯦꯜ ꯄꯨꯝꯅꯃꯛ ꯕ꯭ꯂꯣꯛ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯏꯗꯋꯥꯔꯗ ꯆꯦꯔꯅꯣꯕꯣꯜꯁꯦꯞꯄꯨ ꯌꯨ ꯊꯛꯂꯒ ꯒꯥꯔꯤ ꯊꯧꯔꯝꯕꯒ ꯃꯔꯤ ꯂꯩꯅꯅ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯏꯟꯁꯄꯦꯛꯇꯔꯅ ꯑꯅꯤꯔꯛ ꯍꯟꯅ ꯐꯥꯔꯨꯔꯕꯅꯤ꯫ ꯌꯨꯀ꯭ꯔꯦꯟꯅ ꯔꯤꯀꯣꯅꯤꯁꯟꯁꯅ ꯑꯌꯥꯝꯕ ꯑꯣꯏꯅ ꯗ꯭ꯔꯣꯟ 1,900 ꯔꯣꯝ ꯍꯦꯟꯅ ꯂꯩꯈꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨ ꯔꯤꯀꯣꯅꯤꯁꯟꯁꯀꯤ ꯑꯣꯏꯅ ꯑꯌꯥꯝꯕꯅꯤ꯫ ꯑꯦꯛꯁꯄ꯭ꯂꯣꯁꯤꯕꯜ ꯗ꯭ꯔꯣꯟꯒꯨꯝꯅ ꯑꯦꯇꯦꯛ ꯇꯧꯅꯕ ꯀꯣꯝꯕꯦꯠꯀꯤ ꯃꯣꯗꯦꯜ ꯑꯣꯏꯅ ꯗ꯭ꯔꯣꯟꯁꯤꯡ ꯑꯗꯨ ꯁꯦꯝꯗꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯏ ꯍꯥꯏꯔꯦ꯫ ꯍꯟꯗꯛꯇ ꯆꯠꯊꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯗꯤꯖꯤꯇꯦꯜ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯃꯤꯅꯤꯁꯇꯔ ꯃꯥꯏꯈꯥꯂꯣ ꯐꯦꯗ꯭ꯔꯣꯞꯅ ꯗ꯭ꯔꯣꯟ ꯑꯃꯗꯤ ꯁꯦꯇꯦꯂꯥꯏꯠ ꯏꯟꯇꯔꯅꯦꯠ ꯁꯤꯁꯇꯦꯝꯁꯤꯡꯕꯨ ꯏꯂꯣꯟ ꯃꯥꯛꯁꯅ ꯁ꯭ꯇꯥꯔꯂꯤꯡ ꯇꯧꯕꯒꯨꯝꯅ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯑꯑꯣꯟꯕ ꯑꯃ ꯂꯥꯛꯍꯟꯕ ꯉꯝꯈꯤꯕꯅꯤ꯫ ꯑꯔꯣꯏꯕꯗ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫